ꯑꯗꯨꯝ ꯄꯤꯔꯛꯏ ꯑꯩꯈꯣꯏ ꯍꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯉ ꯖꯦꯐ꯭ꯔꯤ ꯈꯨꯗꯛꯇ ꯃꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯐ꯭ꯔꯤ ꯀꯧꯁꯜꯂꯦ ꯁꯥꯔ ꯖꯦꯐ꯭ꯔꯤ ꯀꯧꯁꯜꯂꯒ ꯀꯔꯤꯅꯣ ꯁꯤ ꯂꯩꯕ꯭ꯔꯥ ꯁꯤ ꯌꯦꯡꯉꯣ ꯊꯕꯛ ꯑꯃ ꯃꯥꯒꯤ ꯆꯥꯅꯕ ꯑꯃ ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯇꯧꯔꯒ ꯊꯕꯛ ꯍꯥꯞꯆꯤꯟꯅꯕ ꯇꯧꯁꯤ ꯑꯗꯣ ꯑꯩꯈꯣই ꯑꯟꯗꯥꯁ ꯅꯪꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯤ ꯅꯪꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯑꯒ ꯅꯪ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯗꯨ ꯀꯩꯗꯧꯔꯣ ꯑꯅ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯛꯏ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯌꯣꯅ ꯀꯩꯗ ꯆꯠꯄꯒꯤ ꯁꯦꯝꯗ ꯊꯕꯛ ꯑꯩꯈꯣꯏꯗꯣ ꯀꯔꯥꯏ ꯄꯤꯌꯣꯅ ꯆꯠꯄꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯀꯣꯛ ꯁꯥꯔꯁꯨ ꯁꯥꯅ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯑꯩꯈꯣꯏ ꯇꯥꯏꯁꯤꯟꯅꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯥꯏꯁꯤꯟꯅꯖꯔꯒꯦ ꯀꯣꯛꯇꯤ ꯈꯤꯇꯪ ꯁꯥꯔꯅꯤ ꯑꯩꯈꯣꯏ ꯄꯤꯅꯕꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯔ ꯂꯦꯚꯦꯜꯗ ꯇꯛꯅꯕꯗꯨꯗꯤ ꯑꯗꯨꯝ ꯇꯛꯅꯕꯤꯔꯣ ꯑꯗꯨꯒ ꯁꯣꯏꯗꯅꯕꯗꯨꯗꯤ ꯁꯦꯝꯅ ꯍꯩꯍꯧꯔꯤꯕ ꯊꯕꯛꯇꯣ ꯑꯃ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯗꯁꯨ ꯃꯗꯨ ꯋꯥꯈꯜꯗ ꯊꯝꯕꯤꯔꯒ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯂꯩꯔꯦ ꯑꯗꯨ ꯊꯕꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯤꯅꯕꯒꯤ ꯋꯥꯈꯜꯗꯨ ꯑꯩꯈꯣই ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯧꯕ ꯈꯣꯠꯄ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯩ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯣꯂꯣꯏꯅꯕꯁꯨ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯧꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯁꯤ ꯈꯨꯗꯛꯇ एस पी टेलीफोन तौदना एस पी कई कई लेरे चार्जशीट फजन चुना थागलगदबनी हईबे यारोय मा फजन इंस्ट्रक्शन तौके सीएमना एस पी फोन तौर अखोय मैम ममांगदा अदो माना यामना कई नौना अखोयगी सिम्पेचीदा इमुंग मनुंगी कई कई खरा सिजिननबाना अखोयना पैसागी मरम सुंगाई हाइदे अखोय लुपा अमगी पैसागी मरम अखोय पंदे अदा माना नुंगाइतदे इमुंग मनु सुमाय लेते पोते अमा हाइबदुदा नुंगाइतना lupa lakh ani magi kai kai sizinanaba oina pukrona hairaga sinarapani aduni receipt tu aku di xerox piraktre adum logen ko de receipt ko sign to lam sign to ke do